Committee on Tribal Unity Cotu na Imphal Ziribamam sung Imphal Dimapur Hariba National Highway ani asida pung kunmari total shutdown gi khongjang sanction kibagi mayokta Naga People's Organization NPO na kaukiba counter block ban amadi blockade amuk Handokkhre NPO senapati gi maikedi gi ngasi thador ki basero lamada Cotu na kaukiba pung kunmari gi total shutdown manungda misa miyam na tangai fadaba thabak ki satok sasen tauba masung essential service ke thabak singda athingba pidanaba Cotu da kayarak hana khangalaba sungasi Cotu na sanction ke ba khongjang manungda miyoi kya National Highway ani asida satok sasin taubada athingba piduna sauna khudong sadaba mayona hanki flight kya nanghodabadagi sel mangba masung thabak ki lamda awaba mayona ki Piba maduda tangai fadana NPO na Cotu gi khongjang asigi mayokta counter ban lauthokibane adu batungda social harmony lehanaba amadi leibak miyam gi interest yenglaga sangsilamba counter ban adu humanitarian ground da handokna ba warep laukibane hairi NPO gi serolesena makha tarduna democratic protest ni haiduna su humanity gi boundary kaidongda cross tawroi dabane akangna ba khurup kanglup amada atamna singna duna democratic protest da humanity boundary cross tawrolabadi NPO na kaidongda yasinaba tawroi hairi panba yabadi Cotu na sangsin ki ba total shutdown manungda National Highway anida lambi asida lambi gi mafam kya da thingjinduna naga gi miyoi singda maroina ana lang satpada flight tongba nangna ba satpa yauna tangai fadaba thabak ki dama miyam na satok sasin tawbuda kudong sa daba kya mai una ki hairi Nakalamuramda haukiba aing nongyai Committee on Tribal Unity Cotu na Imphal Dimapur amasung Imphal Ziribam lambi da kaukiba pungkun marigi total shutdown su Handokkhre hiramasugi matang da Cotu gi information and publicity gi maikedi gi thador ki baserol man hai haukiba tang kuntarukta JDF ke gi miyoi singna ke songnung kugi part 2 da mai tharam gi thodok adu da senab singi mathakta lengan action loba ngamdabadagi Asian Highway number 1 amasung National Highway number 37 da kaukiba aing nongyai dagi Total shutdown ge khongjang hauki thokriba thodok adu gi batang ngarang United Naga Council UNC amasung kuki NP Manipur kim anina kangpokpida phamina duna apun bagi oiba warep khara lauki tribal ge apex body ani asina lauki ba warep sing adubu ikai khumna ba utpoina amadi furup ani asigi marakta apaba mari thamna bagi damak hauki ba ahin ngai dage Asian Highway number 1 amasung National Highway number 37 da satharki ba pungkun mari ge total shutdown ge khongjang asi handok le haina serolosina khangalak libani